Khangabok Kendragi Samaram Village polling number 35/37 gi President Oiramba Thangjam Kulachandra Singh Chahi Humdra Mangana Tha Asigi Tang Amada Ikhang Khangaudana Laikidabada Party Asigi Thami Singhna Minute Ani Tumina Leptuna Awaba Fongdokre Khangabok Block Congress Committee KBCC KBMCC amadi AYCC na sinduna Wangbal Dalaiba Congress Vavanda ngasi pangthokiba awaba fongdokpagi thauram amada Khangabok Kendragi MLA Okram Surja Kumar gi loinabi Dr. Okram Miki KBCC gi President TH Ibomcha Social Worker Laisram Subas na chingba party asigi thaumi kayasu sarukyakhi Awaba fongdokpagi thauram adada wangang khibasingna Thangjam Kulachandra Singhna laikidaba asi party asigi achauba mangzabani Mahakna party asigi damakta khanjaramba amadi Taubiramba thabak thauramsing adu aikhoi khudingmakna pangthok minasi Mahaki laihoriba imung manunggi awabadasu sarukyazari haiki Thauramada laikidrabagi photo da laisu katuna mahaki thawaina mapugi laikolda ingna chikna thambinaba thaunizaki